ꯑꯩꯈꯣꯏꯁꯦ ꯑꯁꯣꯝ ꯃꯃꯥꯡꯂꯣꯝꯒꯤꯗꯣ ꯆꯠꯂꯁꯦ ꯌꯥꯝ ꯑꯃ ꯇꯤꯡꯕꯤꯔꯣ ꯁꯣꯝꯗ ꯍꯣꯏ ꯗ꯭ꯔꯥꯏꯚꯔ ꯈꯨꯊꯧꯗꯤ ꯂꯨꯗꯕꯅꯦ ꯁꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯅꯠꯇꯦ ꯋꯥꯀꯤ ꯇꯣꯀꯤꯗ ꯈꯣꯡꯖꯣꯝ ꯄꯔꯕ ꯇꯥꯁꯜꯂꯛꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯃꯤ ꯅꯨꯡꯒꯗꯤ ꯌꯥꯝ ꯅꯪꯉꯨ ꯀꯨꯝꯅꯔꯣ ꯀꯨꯝꯃꯨꯔꯁꯦ ꯉꯥꯏꯇ ꯏꯪꯉꯤ ꯑꯩꯈꯣꯏ ꯌꯪꯉꯨꯔ ꯅꯪ ꯍꯥ ꯀꯩꯅꯣꯅꯦ ꯌꯪꯕꯩ ꯗꯥꯏꯂꯣꯒꯁꯦ ꯁ꯭ꯋꯥꯏ ꯌꯧꯔꯝꯃꯤꯁꯤꯅ ꯌꯪꯕꯩ ꯗꯥꯏꯂꯣग ꯁ꯭ꯋꯥꯏ ꯌꯧ ꯂꯩꯔꯝꯃꯤꯅꯦ Saya bangun sama tu kalau lor. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯃ ꯌꯧꯁꯜꯂꯛꯑꯦ ꯅꯨꯡꯗꯥꯡꯅꯤꯅ ꯃꯩꯗꯤ ꯈꯔ ꯃꯝꯃꯦ ꯑꯗꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯁꯤꯡ ꯐꯩꯁꯜꯂꯒ ꯑꯗꯨꯝ ꯊꯥꯔꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯆꯥꯛꯄꯅꯦ ꯑꯗꯨꯗꯤ ꯅꯪꯕꯨ ꯂꯣꯏꯕ ꯉꯥꯏꯕꯗ ꯋꯥꯅꯅꯤ ꯆꯤꯛꯀꯅꯤ ꯅꯣꯏꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯒꯤꯅꯤꯅꯦ ꯁꯤ ꯍꯧꯖꯤꯛ ꯈꯟꯅꯔꯤꯗ ꯇꯥꯗ꯭ꯔꯒ ꯀꯔꯤꯅ ꯆꯠꯂꯦ ꯐꯥꯕꯤꯔꯗꯤ ꯃꯔꯛ ꯄꯥꯏꯕꯤꯗ ꯇꯥꯟꯅꯔꯣꯏꯗ꯭ꯔꯥ ꯀꯩꯗꯧꯕ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯅꯦꯒ ꯌꯥꯝꯅ ꯇꯧꯅꯩꯖꯗ꯭ꯔꯥ ꯀꯅꯥꯅ ꯐꯥꯗꯣꯏꯅꯣꯗ ꯁ꯭ꯋꯥꯏ ꯃꯤ ꯈꯨꯟꯗꯕꯨ ꯆꯤꯡꯗ ꯆꯠꯂꯒ ꯆꯤꯡꯒꯤ ꯀꯨꯀꯤꯅ ꯐꯥꯕꯤꯕ꯭ꯔꯗꯤ ꯑꯁ ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯀꯤ ꯂꯩꯔꯝꯃꯗꯤ ꯃꯣꯏꯕꯨ ꯍꯤꯡꯈꯤꯗ꯭ꯔꯣ ꯁꯤꯡ ꯆꯟꯕ ꯆꯠꯂꯦ ꯑꯗꯨꯗ ꯀꯩꯗꯧꯕꯩꯅ ꯃꯣꯏꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯖꯗꯦ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯀꯨꯀꯤ ꯑꯝꯇꯁꯨ ꯂꯩꯇꯅ 이만에 뭐 이게나 라우리네. ꯆꯠꯂꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯆꯟꯕꯗꯤ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯑꯔꯥꯞꯄꯗꯩ ꯆꯠꯄ ꯅꯠꯇꯦꯗ ꯁꯝꯂꯣꯛꯇꯒꯤꯅꯦꯕ ꯃꯣꯏ ꯌꯥꯎꯔꯒ ꯃꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯈꯛꯇ ꯆꯠꯄꯁꯨ ꯅꯠꯇꯦ ꯍꯩꯗꯣꯛꯑꯁꯦ ꯃꯌꯥꯝ ꯍꯩꯗꯣꯛꯑꯁꯦ ꯌꯥꯅꯤ ꯊꯪꯖꯒꯦ ꯅꯦꯠꯊꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯩ ꯅꯨꯡꯉꯥꯏꯔꯦ ꯑꯁ ꯌꯥꯝ ꯂꯨꯕ ꯊꯕꯛꯅꯦ ꯑꯗꯨꯗꯤ ꯑꯩꯒ ꯀꯥꯎꯅꯁꯦ ꯄꯥꯝꯖꯂꯨꯔ ꯀꯛꯅꯁꯦ ꯂꯨꯈꯥ ꯊꯥꯅꯁꯦ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯦ ꯁꯦ ꯁ꯭ꯋꯥ